ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ ꯒꯥꯔꯤꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏ ꯊꯧꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯊꯨ ꯑꯀꯥꯏ ꯑꯝꯇ ꯅꯪꯅꯔꯛꯇꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯥꯛꯄ ꯎꯔꯛꯄ ꯑꯗꯨꯒ ꯄꯥꯔꯀꯤꯡ ꯁꯤꯁꯇꯦꯝꯁꯦ ꯁꯤꯗ ꯌꯥꯝꯅ ꯁꯣꯏꯕ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯂꯝꯕꯤꯐꯥꯎ ꯆꯠꯐꯝ ꯂꯩꯇꯕ ꯃꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯑꯗꯨꯝ सिगिबा याबगी चांस अदुम वांगिबनिना हौजिक लेरिबा पार्किंग सिस्टम से कमाइना होंदोकदगे हाइबसिने जा कमाइ थमिनी सना अखोगी ngarang social media da thagaliba little flower gi mamangda akhoi tawriba traffic jam gi kari gi tawrise akoina exam ama natraga interview ma kaino tawba matamda akhoi lairiba school gi authority management singsina moina hana thokadamni hairiba kaino singse management akhoi authority singsina akhoi mama pa laiba kaino singsina sigi laiba kaino sida mention tawbi gadamne form sida akhoi parking lot area se school gi responsibility na traga masi ma pa na ta sida tawbi school gi mamang sida akoi gi lairiba kaino singsa sida tawbi gno hairaga masi gi thoko mamadi thoi ko akoi gi lairiba competitive exam yam thaba myam am leiri ato top station ma pham da su adu lairiba kaino singsi moi gi parking gi na traga kaino gi issue ma khaisa responsibility se masa masa gi lairiba laiba parents sing civic sense akoi nga sai habi der pongkham da khamjan ba nga ai gi nang loire mi atopoi khandaba nata chingani nata kaino don khandaba se civic sense ma mathau yam na tai ba loina na akoi gi nga sai gi barrier ma thamaga akoi gi police barricade oigera kaino tawra madu hana police ta information to traffic police ta na tawgera ma gi authority sing sina akoi masi chilandana moi potu singadamne kari mo mili singamagi kauro satra lisingani kauro adin automatically madu gi laiba gari lisingani na tra gari lisingama du lakko matamda laiba ma pada dum jam oi to romne ko masi gi kaino singse adai masida ani suda lakchani ngi sina akoi gi town gi planning city sigi planning masi mafam matam chana chana planning kaino mo khaisin tawbi ba tari nga sagi jam leiba khotpa akoi kaino si thoeba aduna akoi city manung ge planning sing ko matik chan chana long term vision de yenga tawbi ga tamne ba akoi gi kaino de infal da huji jam mo khelo ching khalei ba se masi parking lot chi handan ge tardi atop top wa lam da su tawri multi story parking myam saba ya parking gari changwa chanba lising chanba multi story myam am sagalak pa tari tham adega connectivity public convenience oina ba ngasai parking lot china lamna thamadi bazar da pholai lakpachi sang chatpa ngamda ba mioi kyam si awni adu masi chatpa yaba connectivity sisu yam afaba mong thambi ga dabane ba aduna masi laiba punamak se akoi laiba lengaki akoi laiba government gi akoi laiba planning kaino ma kaisi gi responsibility achobamni aduga ngasai gi aroi bela laktori pochina civic responsibility se masi amna responsible oiba matho mo taiba hojik nga sai highway riba ambulance ki atop top lamda di ambulance lakdore haiba ta di akoi gi lambi chi hana communicate torga police sina torga traffic police kaino hana lambi chi phato go thamim ne 10 minutes to hospital yau da ya 5 minutes da yau da ya da ba heart ki patient na torga atop top ba golden hour leba stroke ki patient masi hospital la thuna pukhaladi akoi gi miru life saving oi dorim ne adum bagi kaino program and policy mi ama koina marik chumne yalau da batardi amaga thamningo phongda thamakpa amadi rule and regulation mi ama kaino torta ba adu oi batardi khogi kunai si oi ba achouba asoiba malakani adu ngasai gi laiba traffic police ki traffic kaino si gi achouba responsibility lobi raga mafam matam chana thamba amadi ngasi lambi pak thokpa gi hairo lambi chi lai mi chile da pung pat pak thok pu ya ba na tamni na mathaki overbridge saba amni mathak rom da multi overbridge saba su myam am nei ko aduna sumbagi policy program che akoi manipur da di hauji khara haidi yeng wada yamna wali yana ba chatkiba nga ki oi ba solution myam che tawraga long term gi tawdab sina koi tung koina sorak pa myam lei masi punang si akoi leiriba leaders sing leiriba responsible concern department sing sina matik chanam marik chumna koi long term vision yenga tawbiradi sana high problem sing se yamna thuna afaba oigani en sumain thamse